ꯍꯥꯏꯔꯒꯁꯨ ꯄꯥꯕꯁꯤꯗꯁꯨ ꯈꯟꯕ ꯍꯥꯏꯕ 오케이. 가오구나 하지 나 그냥 못 얘기하거든요. 아니 아니 제가 발전인 거지. 파는 사사가고 파야. 나 보내 다 하고. 야래. 자. Development and Protection United Voluntary Organization Namboni Youth Wing na Anti-Drug Abuse Campaign nama 2018 yi March ki tang 19 dagi sanction ba hojakre hojik fawda drug chaba lan na sijinaba Nambon Maikai gi oina chahum yang thairong gi list lejare mioi chama romna mama mapaga loina na wari sakre counseling tawkre mioi 35 rom henbuna tongan ba rehabilitation center singda thamkre maru oina drug sijinariba sing asi chahi ta mari dagi nifu phawagi laiba mioi singna sijinari hojik nambol gi drug sijinariba singna drug phangriba mapam sing adudi samurau dam lilong pawite kurai haikru makong kwakta nambol laima kokpam thangtek tera makong na chingba asini manipur gi hostel school boarding singda su angang singna drug sijinabai paw leire fashion oina lesabi macha singna su drug sijinare sangchiliba campaign asiga mari leinana miyam da hajaningbadi mama mapa singna angang singbu yamna kumna senabiu mama mapa singna drug saba macha singbu losan biganu makhoi afaba lambida puraknaba mayam punna honaminasi laikai gi club organization maira paibi loop singna drug ki mayukta hen akanba hongjang changsin minasi school natraga college ki boarding hostel tawiriba singna yamna section na angang senabiu manipur government na drug policy semliba asi yamna thengmalle athuba matamda loisan biro chanahan biro lairaba drug sijanariba miyoi sing asi gi yingbiduna government na rehabilitation center sing hangbiba natraga na hojik lairiba center sing asida mateng bibiba mathau tari hojik manipur da numit khudingi lupa karor henbagi drug phariba asi adubu chairakti matik chaba amata piba ude maram asina government na drug laloliba yoliba sing sibagi chairak piba natraga na mapunchi chupa kasum changda thambinaba anoba bill ama pass tawhanjaningi tungi miron kannanaba government amasung civil society organization sing amadi miyam hupna akanba khongjang changsin minasi